Yamna nungaitaba thongdok amada India Myanmar gi ngamkhaida border fencing tawriba BRTF ki sinmi ama Tengnopal district ki manung chanbada leiba kwatha khunauda ngasi ayuk pung 7:04 chatpa dwaida mine bomb ama pokhairakpadagi asoka pannangkhre hairi soklaba sinmi adu Jharkhand gi Simdega district tagi Nawaz Birla gi machanupa Jerome Birla chahi 63 ni hairi thawdogasi India Myanmar gi ngamkhai gi border pillar number 80 amadi 81 gi marakta leiba subsidiary pillar number 16 amadi 17 gi marakta thokibani thajaba yaba pawamana hai soklaba BRTF ki sinmi adu B Bongjang village ki BRTF camp ta leibani makhong makhut amadi mamaida bomna panduna sokhibani soklaba miyo adu Morai hospital la laikanaraba matung Imphal da makhata ba treatment chathanaba refer tawkhre hairi thawdog asigi matangda hujik phawbagi oina kanagumba group amatana claim tawrakpa leitri